ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯋꯦꯇꯤꯡ ꯁꯤꯠ ꯑꯃ ꯂꯩꯔꯝꯃꯤ꯫ ꯋꯦꯇꯤꯡ ꯁꯤꯠ ꯑꯁꯤꯗ ꯊꯥꯏꯅꯗꯒꯤ ꯂꯩꯔꯛꯑꯕ ꯑꯉꯥꯎꯕ ꯑꯃꯅ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯇꯝꯅꯔꯛꯇꯨꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯋꯦꯇꯤꯡ ꯁꯤꯠ ꯑꯗꯨ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯋꯥꯔꯤꯁꯦ 2004ꯒꯤ ꯃꯇꯝ ꯑꯁꯥꯏꯋꯥꯏꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯀꯤꯕꯅ ꯈꯝ ꯊꯦꯡꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯈꯔ ꯀꯣꯂꯦꯖ ꯍꯟꯃꯤꯟꯅꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯋꯦꯇꯤꯡ ꯁꯤꯠ ꯃꯄꯥꯗꯣ ꯍꯦꯛ ꯌꯧꯕꯒ ꯂꯩꯀꯥꯏꯒꯤ ꯑꯉꯥꯎꯕꯗꯣ ꯃꯥꯁꯤ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯎꯕꯗ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯏꯆꯥꯅꯨꯄꯤꯒꯤ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯛꯄꯗꯣ ꯈꯔ ꯑꯃ ꯑꯩꯅ ꯑꯉꯥꯎꯕ ꯑꯗꯨꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯂꯧꯁꯟꯈꯤ꯫ ꯌꯥꯝꯅ ꯀꯥꯔꯟ ꯇꯨꯔꯟ ꯇꯥꯕ ꯃꯤꯕꯨꯗꯤ ꯅꯠꯇꯦ ꯃꯥꯁꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯉꯥꯎꯕ ꯈꯔꯗꯤ ꯃꯤꯒꯤ ꯗꯨꯀꯥꯟ ꯌꯨꯝꯗ ꯆꯪꯗꯨꯅ ꯅꯤꯕꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦ ꯍꯧꯖꯤꯛꯀꯤ ꯑꯉꯥꯎꯕꯁꯤ꯫ ꯑꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩ ꯋꯦꯇꯤꯡ ꯁꯤꯠ ꯑꯗꯨꯗ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯆꯥꯄꯣꯠ ꯈꯔ ꯄꯤꯔꯝꯕꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯖꯣꯟꯁꯟ, ꯑꯩꯈꯣꯏꯅ ꯆꯥꯒꯦꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯅꯪꯅ ꯑꯉꯥꯎꯕꯁꯤꯗ ꯄꯤꯖꯊꯣꯛꯑꯕ? ꯀꯩ ꯃꯔꯤ ꯊꯣꯛꯅꯒꯦ ꯑꯉꯥꯎꯕꯁꯤ? ꯌꯥꯝꯅ ꯆꯦꯠꯄ ꯃꯔꯤ ꯑꯃ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤꯀꯣ" ꯀꯥꯏꯗꯅ ꯁꯨꯝ ꯃꯣꯏ ꯃꯌꯥꯝꯅ ꯂꯛꯅꯔꯛꯏ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯃꯈꯣꯏꯗ "ꯇꯥꯅꯤꯡꯗꯦꯍꯦ, ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ" ꯍꯥꯏꯗꯅ ꯄꯤꯖꯔꯝꯕꯅꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯤꯟꯗꯒꯤ ꯐꯧꯒ ꯏꯜꯂꯛꯄꯁꯤ "ꯃꯁꯤꯒꯤ ꯑꯉꯥꯎꯕꯁꯤꯗ ꯇꯥꯔꯛꯀꯗꯧꯔꯤ, ꯈꯤꯇꯪ ꯉꯥꯛꯄꯤꯌꯨ" ꯀꯥꯏꯅ ꯑꯁꯥꯏ ꯃꯄꯥ ꯌꯧꯔꯛꯄꯗ ꯍꯥꯏꯕꯗ ꯑꯗꯨꯝ ꯏꯃꯥꯒꯤ ꯁꯥꯏꯀꯜꯒꯗꯣ ꯃꯥꯅ ꯑꯗꯨꯝ ꯉꯥꯛꯄꯤ ꯍꯥꯏ꯫ ꯑꯗꯨ ꯃꯈꯣꯏꯅ ꯇꯟꯗ꯭ꯔꯒꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯉꯥꯎꯕꯅꯤ꯫ ꯑꯩꯗꯤ ꯃꯥꯁꯦ ꯐꯖꯅ ꯂꯥꯌꯦꯡꯉꯒ ꯐꯔꯛꯀꯅꯤ ꯈꯜꯂꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ "ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯉꯥꯎꯕꯁꯤꯗ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯁꯥꯔꯅꯨ. ꯂꯩꯍꯧꯔꯣ, ꯅꯈꯣꯏ ꯊꯣꯡꯒꯥꯟ ꯌꯧꯔꯦ, ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯦ" ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ "ꯍꯣꯏ ꯍꯣꯏ, ꯂꯤꯛꯇꯕ ꯀꯥꯡꯕꯨꯁꯥ, ꯆꯠꯂꯣ, ꯂꯩꯍꯧꯔꯦ" ꯍꯥꯏꯗꯅ ꯑꯩꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯉꯛꯑꯝꯃꯤ꯫ ꯌꯨꯝꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯏꯃꯥꯗꯁꯨ ꯑꯩꯅ ꯋꯥꯔꯤꯗꯣ ꯇꯝꯃꯝꯃꯤ꯫ ꯏꯃꯥ, ꯋꯦꯇꯤꯡ ꯁꯤꯠꯀꯤ ꯑꯉꯥꯎꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯏꯆꯟꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄꯗꯣ ꯄꯤꯀꯦꯠ ꯑꯃ ꯑꯩꯅ ꯄꯤꯕꯤꯔꯝꯕꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯅ ꯄꯤꯕ ꯑꯆꯥꯄꯣꯠꯇꯣ ꯇꯥꯞ ꯂꯥꯎꯅꯒ ꯂꯧꯈꯤꯉꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ "ꯂꯧꯕꯅꯤ, ꯃꯥꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯖꯕ ꯉꯝꯗꯕꯒꯤ ꯋꯥꯅꯤ. ꯃꯤꯅꯤ, ꯃꯥꯁꯨ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯏꯅꯤ. ꯑꯗꯣ ꯑꯁꯥꯏꯗꯗꯤ ꯃꯥꯁꯦ ꯀꯌꯥ ꯅꯤꯒꯟꯗꯦ. ꯑꯗꯣ ꯏꯕꯨꯡꯉꯣ, ꯃꯥꯗꯤ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯉꯤꯖꯥꯠꯅꯣ" ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ "ꯏꯃꯥ, ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ. ꯍꯣꯏ, ꯇꯨꯝꯕꯗꯤ ꯃꯥꯁꯦ ꯁꯤꯗ ꯑꯗꯨꯝ ꯇꯨꯝꯃꯤ. ꯑꯗꯣ ꯆꯥꯕ ꯊꯛꯄꯅ ꯀꯗꯥꯏꯗ ꯆꯠꯂꯒ ꯆꯥꯔꯨꯏꯅꯣ ꯈꯪꯗꯦ. ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯥꯅ ꯑꯁꯥꯏꯗ ꯂꯩꯔꯛꯏꯁꯤ? ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤꯗꯤ ꯑꯗꯨꯝ ꯁꯤꯒꯤ ꯋꯦꯇꯤꯡ ꯁꯤꯠ ꯑꯁꯤꯗ ꯂꯩꯔꯛꯑꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ "ꯍꯣꯏ, ꯍꯥꯏꯒꯨꯝꯅ ꯀꯨꯏꯗꯤ ꯀꯨꯏꯔꯕꯅꯤ. ꯑꯗꯣ ꯐꯔꯦ, ꯅꯪꯁꯨ ꯅꯐꯤ ꯅꯔꯣꯟ ꯍꯣꯡꯗꯣꯛꯎꯔꯣ. ꯑꯗꯨꯒ ꯐꯧꯁꯤ ꯃꯤꯟꯗ ꯑꯃꯨꯛꯇ ꯏꯜꯂꯨꯁꯣ. ꯍꯌꯦꯡꯗꯤ ꯃꯩ ꯃꯨꯠꯄ ꯄꯥꯜꯂꯤ ꯇꯥꯏ. ꯉꯁꯤ ꯃꯩ ꯂꯥꯛꯏꯉꯩꯗ ꯇꯥꯍꯧꯅꯕ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ "ꯃꯣꯏ ꯏꯃꯥ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯜꯂꯨꯒꯦ. ꯋꯥꯏꯑꯦꯁꯨ ꯀꯣꯂꯦꯖ ꯍꯜꯂꯛꯄꯒꯤ. ꯅꯪꯅꯤ ꯀꯩꯗꯧꯔꯒꯦ, ꯑꯗꯨꯝ ꯇꯞꯅ ꯇꯧꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯩꯁꯦ ꯄꯣꯊꯥꯔꯒ ꯐꯧꯗꯨ ꯁꯥꯏꯀꯜꯗ ꯍꯥꯞꯀꯠꯂꯒ ꯂꯩꯀꯥꯏꯒꯤ ꯆꯦꯡ ꯇꯛꯐꯝ ꯃꯤꯟ ꯑꯗꯨꯐꯥꯎ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯏꯜꯂꯛꯑꯝꯃꯤ꯫ ꯑꯉꯥꯎꯕ ꯋꯦꯇꯤꯡ ꯁꯤꯠꯀꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯑꯆꯥꯄꯣꯠꯇꯣ ꯍꯥꯎꯕ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯀꯣꯛꯇꯣ ꯅꯣꯝꯃꯛꯏ, ꯃꯥꯒꯤꯗꯣ ꯍꯥꯎꯏ ꯍꯥꯏꯔꯤꯖꯥꯠꯅꯤ꯫ ꯑꯗꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯀꯤ ꯑꯉꯥꯎꯕꯁꯦ ꯑꯗꯨꯝ ꯃꯥꯁꯦ ꯇꯨꯝꯃꯒꯗ ꯂꯩꯕ ꯑꯃ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯉꯥꯎꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯪꯁꯤꯜꯂꯒ ꯍꯦꯛ ꯍꯪꯉꯨꯕꯗꯨꯁꯨ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯆꯠꯂꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯅꯣꯡꯁꯦ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯆꯨꯕ ꯅꯨꯃꯤꯠ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯐꯥꯎ ꯅꯣꯡꯁꯦ ꯐꯖꯅ ꯍꯩꯊꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯑꯁꯨꯛ ꯀꯟꯅ ꯆꯨꯔꯤꯕ ꯅꯣꯡꯁꯤ ꯋꯦꯇꯤꯡ ꯁꯤꯠꯀꯤ ꯑꯉꯥꯎꯕ ꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯅꯣꯡ ꯑꯁꯤꯅ ꯂꯣꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯅꯤ꯫ ꯑꯗꯨꯝꯅ ꯑꯩꯁꯦ ꯋꯥꯈꯜ ꯁꯨꯝ ꯇꯧꯔꯤꯉꯩ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯑꯉꯥꯎꯕꯗꯣ ꯃꯥꯜꯂꯤ ꯅꯨꯄꯥ ꯑꯃ ꯁꯝꯗꯨꯅ ꯆꯠꯈꯤꯕ ꯑꯃ ꯑꯩꯅ ꯎꯍꯧꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯏꯁꯥꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ ꯀꯩꯅꯣꯅꯦ, ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯃꯤ ꯑꯃ ꯍꯧꯖꯤꯛꯇ ꯆꯠꯈ꯭ꯔꯤꯗꯨꯕꯣ ꯑꯉꯥꯎꯕ ꯅꯨꯄꯥꯗꯣ ꯑꯣꯏꯔꯤꯖꯥꯔꯅꯦ? ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯄꯨꯡꯈꯟꯗ ꯈꯟꯖꯜꯂꯤꯕꯖꯥꯔꯥ? ꯑꯗꯨꯝꯅ ꯑꯩꯁꯦ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯝ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥ, ꯍꯧꯖꯤꯛ ꯊꯣꯡꯒꯥꯟꯗ ꯑꯉꯥꯎꯕ ꯅꯨꯄꯥꯗꯣ ꯃꯥꯜꯂꯤ ꯂꯦꯞꯄꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ "ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯅꯪ ꯁꯨꯕ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯑꯉꯥꯎꯕꯅꯤ, ꯃꯐꯝ ꯃꯔꯥꯡ ꯈꯪꯕ ꯅꯠꯇꯦ ꯃꯣꯏꯗꯤ. ꯅꯨꯡꯁꯥ ꯁꯥꯕ ꯅꯣꯡ ꯆꯨꯕ ꯈꯪꯕ ꯅꯠꯇꯦ. ꯇꯨꯝꯃꯨꯔꯣ, ꯌꯥꯔꯦ" ꯍꯥꯏꯔꯛꯏ꯫
ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯈꯟꯗ ꯑꯩꯅ ꯁꯨꯝ ꯈꯟꯖꯜꯂꯒ ꯇꯨꯝꯈꯤꯕꯒꯤꯔꯁꯨ ꯈꯪꯗꯦ, ꯃꯪ ꯑꯁꯤꯗ ꯑꯉꯥꯎꯕ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯁꯤꯗ ꯅꯣꯡ ꯄꯨꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯃꯤꯀꯞ ꯈꯪꯊꯣꯛ ꯍꯦꯛ ꯊꯣꯔꯛꯑꯝꯃꯤ꯫ ꯀꯤꯅ ꯑꯩꯁꯦ ꯃꯄꯥꯟꯗ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒꯁꯨ ꯌꯦꯡꯉꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯁꯦꯡꯕꯗꯗꯤ ꯃꯄꯥꯟꯗꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯇ ꯑꯍꯤꯡꯗꯨꯃꯗꯤ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯍꯧꯁꯥꯒꯨꯝ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯀꯣꯂꯦꯖꯇꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯋꯦꯇꯤꯡ ꯁꯤꯠ ꯃꯄꯥ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯣꯝꯁꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯆꯪꯁꯜꯂꯨꯕꯗ ꯋꯦꯇꯤꯡ ꯁꯤꯠꯀꯤ ꯑꯉꯥꯎꯕ ꯅꯨꯄꯥꯗꯣ ꯁꯤꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝꯁꯦ ꯃꯔꯥꯡ ꯂꯩꯅꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯥꯁꯦ ꯍꯥꯟꯅꯗꯒꯤ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯔꯛꯑꯕꯖꯥꯠꯅꯤ꯫ ꯃꯗꯨꯗ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯑꯀꯟꯕ ꯅꯣꯡ ꯑꯈꯛ ꯑꯔꯥꯎ ꯑꯗꯨꯗ ꯑꯗꯨꯝ ꯃꯥꯁꯦ ꯂꯩꯈꯤꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯩꯁꯨ ꯑꯉꯥꯎꯕꯗꯨꯅ ꯂꯩꯈꯤꯗꯕꯗꯨꯗ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯑꯗꯨꯝ ꯑꯉꯥꯎꯕꯗꯣ ꯃꯌꯥꯝ ꯆꯪꯗꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯋꯦꯇꯤꯡ ꯁꯤꯠ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯕ ꯍꯧꯔꯛꯏ꯫ ꯑꯃ ꯃꯊꯦꯡ ꯃꯐꯝꯗꯨ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯃꯃꯤ ꯁꯥꯃꯤ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯦ ꯍꯥꯏꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯐꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯒꯁꯨ ꯂꯝꯕꯦꯜ ꯑꯣꯏꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯗꯤ ꯑꯗꯨꯝ ꯆꯠꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯀꯣꯂꯦꯖꯀꯤ ꯏꯃꯥꯟꯅꯕ ꯈꯔ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯂꯨꯍꯣꯡꯕꯁꯤ ꯍꯌꯦꯡ ꯇꯥꯏ ꯑꯩꯁꯨ ꯆꯠꯇꯣꯔꯤꯕ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯃꯈꯣꯏꯗ ꯆꯠꯄ ꯇꯥꯕꯅꯤ, ꯕꯥꯇꯣꯟ ꯇꯧꯔꯛꯑꯕꯅꯤꯅ ꯑꯗꯨ ꯊꯦꯡꯅꯗꯤ ꯂꯩꯒꯨꯝꯁꯤ, ꯄꯨꯌꯦꯡ ꯄꯤꯊꯣꯛꯑꯝꯃꯒ ꯁꯠ ꯂꯥꯎꯅ ꯍꯜꯂꯛꯅꯕ ꯇꯧꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯉꯟꯅ, ꯅꯨꯄꯤ ꯃꯌꯨꯝꯗꯣ ꯂꯥꯞꯄꯤ ꯍꯥꯏꯕꯅꯤ ꯀꯩꯁꯨ ꯌꯥꯔꯣꯏ, ꯅꯪꯅ ꯉꯟꯅ ꯍꯜꯂꯛꯁꯤ ꯍꯥꯏꯔꯤꯗꯣ ꯂꯨꯅꯁꯨ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯊꯦꯡꯕ ꯉꯟꯕ ꯍꯥꯏꯕꯗꯨꯗꯤ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯁꯤ, ꯑꯩꯈꯣꯏ ꯁꯤꯒꯤ ꯋꯦꯇꯤꯡ ꯁꯤꯠꯁꯦ ꯑꯉꯥꯎꯕ ꯑꯃ ꯁꯤꯈꯤꯕꯗꯒꯤ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯅꯔꯕꯅꯤ, ꯑꯗꯨꯅ ꯊꯦꯡꯅ ꯍꯜꯂꯛꯄ ꯀꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯇꯥꯅꯤꯡꯗꯦꯍꯦ, ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯅꯣꯏꯒꯤꯁꯤꯗ ꯂꯥꯟꯗꯨꯅ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯅꯤ, ꯀꯩꯁꯨ ꯊꯦꯡꯅꯗꯦ, ꯃꯌꯥꯝꯅ ꯄꯨꯡꯉꯥꯡꯗ ꯉꯥꯡꯅꯔꯒ ꯅꯪꯅ ꯊꯥꯖꯔꯤꯕ ꯅꯪꯕꯨ ꯅꯣꯡꯃꯇ ꯊꯦꯡꯅꯔꯕꯣ? ꯊꯦꯡꯅꯔꯝꯈꯤꯔꯣꯏꯗ, ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯇꯧꯗꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯨꯍꯣꯡꯕꯗꯣ ꯆꯠꯅꯕ ꯑꯩꯈꯣꯏꯁꯤ ꯃꯤ ꯍꯧꯅꯔꯝꯃꯤ꯫ ꯂꯝꯁꯨ ꯈꯔ ꯂꯥꯞꯄꯅꯤꯅ ꯏꯃꯥꯟꯅꯕꯁꯤꯡꯅ ꯒꯥꯔꯤ ꯃꯆꯥ ꯋꯥꯏꯅꯔꯛꯇꯨꯅ ꯑꯩꯈꯣꯏꯁꯤ ꯂꯨꯍꯣꯡꯕꯗꯨ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯗꯁꯨ ꯂꯝ ꯂꯥꯞꯄꯅꯤꯅ ꯑꯩꯒꯤ ꯋꯥꯈꯟꯗ ꯉꯟꯅ ꯍꯟꯖꯔꯛꯀꯦ ꯈꯟꯖꯔꯤꯗꯣ ꯃꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯝꯗꯦ꯫ ꯑꯗꯨꯝ ꯄꯨꯡꯁꯦ 9-10 ꯇꯥꯈꯤ꯫ ꯂꯨꯍꯣꯡꯐꯝꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯔꯤꯉꯩ ꯅꯣꯡꯖꯨ ꯊꯥ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯅꯣꯡꯁꯤꯁꯨ ꯑꯃꯨꯛꯇꯕꯨ ꯀꯟꯅ ꯍꯦꯛꯇ ꯆꯨꯊꯔꯛꯈꯤ꯫ ꯅꯣꯡꯅ ꯀꯟꯅ ꯆꯨꯖꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯅꯗꯨꯅ ꯒꯥꯔꯤꯗꯨ ꯅꯣꯡ ꯆꯨꯅ ꯑꯗꯨꯝ ꯊꯧꯔꯛꯑꯝꯃꯤ꯫ ꯂꯝꯕꯦꯟꯗ ꯁꯨꯝ ꯒꯥꯔꯤ ꯊꯧꯔꯛꯄꯗꯨꯅ ꯌꯨꯝ ꯃꯄꯥ ꯋꯦꯇꯤꯡ ꯁꯤꯠ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨꯋꯥꯏꯗꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯋꯦꯇꯤꯡ ꯁꯤꯠ ꯃꯄꯥꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯒꯥꯔꯤꯁꯦ ꯊꯥꯎ ꯂꯣꯏꯈꯤꯕꯒꯤꯔ ꯀꯔꯤꯅꯣ ꯒꯥꯔꯤꯗꯨ ꯃꯨꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛ ꯋꯦꯇꯤꯡ ꯁꯤꯠ ꯑꯗꯨꯗ ꯂꯩꯁꯤ, ꯒꯥꯔꯤꯁꯦ ꯊꯥꯎ ꯂꯣꯏꯈ꯭ꯔꯕ ꯃꯥꯜꯂꯤ, ꯉꯁꯥꯏ ꯂꯝꯁꯥꯡ ꯊꯧꯔꯛꯄꯒꯤ ꯍꯥꯏꯗꯅ ꯊꯥꯎ ꯆꯦꯛ ꯇꯧꯔꯨꯕꯗ ꯒꯥꯔꯤꯗꯨ ꯊꯥꯎ ꯂꯣꯏꯊꯣꯛꯈꯤ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯔꯣꯃꯦꯁ ꯑꯩꯉꯣꯟ ꯅꯣꯏꯗ ꯊꯥꯎ ꯈꯥꯏꯗꯣꯛꯅꯕ ꯕꯣꯇꯜ ꯑꯃꯠꯇ ꯂꯧꯊꯣꯛꯎꯁꯣ, ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯝꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯉꯥꯏꯈꯣ, ꯁ꯭ꯋꯥꯏꯗ ꯕꯣꯇꯜ ꯌꯥꯝꯅ ꯇꯥꯕꯅꯤ, ꯑꯩ ꯌꯦꯡꯉꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯋꯦꯇꯤꯡ ꯁꯤꯠ ꯂꯩꯔꯤꯕ ꯃꯅꯥꯛꯇꯨꯗ ꯕꯣꯇꯜ ꯑꯍꯥꯡꯕ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯨꯝ ꯊꯤꯔꯤꯉꯩ ꯅꯣꯡꯁꯦ ꯀꯟꯅ ꯈꯥꯛꯂꯛꯄꯗ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯂꯦꯞꯄꯤꯕ ꯃꯄꯥ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯑꯣꯏꯔꯝꯅ ꯃꯃꯤ ꯁꯥꯃꯤ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨ ꯎꯔꯛꯄꯗ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯇꯅ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯅꯣꯏꯒꯤ ꯅꯇꯨꯡꯗ ꯀꯔꯤꯅꯣꯃ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯄꯥꯈꯠꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯖꯜꯂꯛꯄꯗꯨꯗ ꯃꯣꯏꯁꯨ ꯄꯥꯈꯠꯇꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯑꯗꯨ ꯈꯛꯇꯗ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡ ꯈꯥꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯑꯃꯨꯛ ꯍꯦꯛ ꯃꯥꯡꯈꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯑꯃꯨꯛ, ꯔꯣꯃꯦꯁ ꯅꯪꯒꯤ ꯆꯥꯛꯄꯗꯨ ꯑꯃꯨꯛ ꯍꯧꯔꯛꯑꯕ? ꯆꯠꯂꯣ, ꯑꯗꯥꯏꯗ ꯕꯣꯇꯜ ꯑꯃꯠꯇ ꯇꯥꯔꯣꯏ, ꯑꯩꯈꯣꯏꯅ ꯎꯔꯕꯅꯤ, ꯅꯌꯨꯝꯗ ꯁꯠ ꯆꯪꯉꯨꯔꯣ, ꯄꯨꯡꯁꯤꯁꯨ ꯌꯧꯁꯤꯜꯂꯛꯏ, ꯌꯨꯝꯒꯤ ꯃꯤꯅ ꯉꯥꯡꯉꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯣꯏꯗ ꯋꯥ ꯀꯥ ꯍꯦꯟꯅ ꯉꯥꯡꯉꯝꯗ꯭ꯔꯦ, ꯃꯣꯏ ꯀꯤꯈ꯭ꯔꯅꯤ ꯍꯥꯏꯗꯅ, ꯑꯗꯨꯅ ꯑꯩꯁꯨ ꯄ꯭ꯔꯞ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁꯪꯒꯣꯏꯗꯒꯤ ꯕꯣꯇꯜ ꯑꯍꯥꯡꯕ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯑꯃꯨꯛ ꯑꯩꯁꯦ ꯋꯦꯇꯤꯡ ꯁꯤꯠ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯣꯝꯗ ꯀꯤꯅ ꯑꯩꯁꯦ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯦꯇꯤꯡ ꯁꯤꯠ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯃꯈꯣꯏꯁꯦ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯊꯥꯎ ꯌꯥꯎꯗꯕ ꯒꯥꯔꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯑꯗꯥꯏꯗ ꯈꯥꯝꯃꯒ ꯂꯩꯕ ꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯦ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯖꯥꯔꯥ ꯍꯥꯏꯗꯅ ꯃꯣꯏꯁꯦ ꯀꯧꯗꯨꯅ ꯑꯗꯥꯏꯗ ꯁꯨꯝ ꯀꯨꯌꯦꯡ ꯌꯦꯡꯕꯗ ꯃꯣꯏꯁꯦ ꯂꯩꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯑꯩꯁꯨ ꯃꯗꯨꯗ ꯀꯤꯗꯅ ꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯀꯦ ꯇꯧꯔꯛꯄꯁꯤꯗ ꯊꯥꯎ ꯌꯥꯎꯗꯕ ꯒꯥꯔꯤꯗꯣ ꯀꯣꯛ ꯌꯩꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯏ꯫
ꯑꯩꯁꯨ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯊꯣꯛꯎꯕ ꯃꯇꯝꯗ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯃꯁꯝ ꯃꯅꯥ ꯐꯥꯕ ꯅꯨꯄꯥ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯂꯦꯞꯐꯝꯕꯗꯣ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯤꯕꯁꯤ ꯍꯦꯟꯃꯜꯂꯛꯈꯤꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯎ ꯂꯥꯎꯗꯅ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯕꯕꯥ ꯏꯃꯥ ꯃꯈꯣꯏꯁꯨ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯣꯡꯅꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯃꯈꯣꯏꯗ ꯑꯁꯦꯡꯕꯗꯣ ꯄꯥꯈꯠꯅ ꯇꯝꯃꯝꯃꯤ꯫ ꯏꯃꯥ ꯕꯕꯥ ꯋꯦꯇꯤꯡ ꯁꯤꯠ ꯂꯩꯔꯤꯕ ꯑꯁꯤꯗ ꯑꯩ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯦ, ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯋꯥꯏꯗꯣ ꯑꯩ ꯊꯦꯡꯅꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯈꯪꯍꯧꯗꯦ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯈꯤꯗ꯭ꯔꯦ꯫ ꯀꯣꯟꯅ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯩꯁꯦ ꯑꯩꯒꯤ ꯐꯃꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯄꯥꯈꯠꯅ ꯑꯩꯁꯦ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯄꯥꯈꯠꯀꯅꯨ, ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯗꯦ, ꯉꯥꯏꯍꯥꯛ ꯅꯁꯥꯗꯣ ꯅꯦꯅꯥ ꯇꯥꯅ ꯂꯩꯌꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯄꯥꯈꯠ ꯑꯩꯒꯤ ꯀꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯔꯤꯕꯗꯤ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯁꯤꯈ꯭ꯔꯕ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯋꯥꯏꯁꯤ ꯃꯤꯠꯁꯤꯗ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯁꯦ ꯆꯞ ꯌꯨꯡꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯕ ꯁꯛꯇꯝ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫ ꯀꯤꯗꯅ ꯑꯩꯁꯦ ꯌꯨꯝ ꯃꯅꯨꯡꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯕꯥ ꯏꯃꯥꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯕꯕꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯄꯥꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯑꯉꯥꯡꯁꯦ ꯀꯔꯤꯅꯣꯃ ꯊꯦꯡꯅ ꯑꯣꯛꯅꯔꯛꯑꯕ ꯃꯥꯜꯂꯤ, ꯅꯣꯡꯉꯥꯟꯒꯗꯕ ꯈꯔꯁꯨ ꯋꯥꯠꯂꯤ, ꯑꯗꯣ ꯏꯕꯥꯅꯤ ꯀꯝꯗꯧꯁꯤꯒꯦ? ꯅꯠꯇ꯭ꯔꯒ ꯌꯨꯝꯊꯪꯅꯕ ꯑꯩꯈꯣꯏ ꯄꯦꯃꯥꯟꯗꯒ ꯅꯕꯥꯅꯤ ꯃꯥꯏꯕ ꯑꯃꯇ ꯀꯧꯔꯨꯒꯦꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯃꯈꯣꯏꯗꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯕꯅꯤ, ꯐꯔꯦ ꯑꯩꯈꯣꯏ ꯄꯦꯃꯥꯟꯗ ꯑꯃꯨꯛꯇ ꯀꯧꯔꯨꯒꯦ ꯍꯥꯏꯗꯅ ꯕꯕꯥꯁꯦ ꯌꯨꯝꯊꯪꯅꯕ ꯀꯀꯥ ꯑꯗꯨ ꯀꯧꯕ ꯆꯪꯈꯤ꯫ ꯕꯕꯥꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯀꯀꯥꯗꯨ ꯀꯧꯕ ꯂꯥꯛꯄꯗꯨꯗ ꯀꯀꯥꯗꯨꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ ꯑꯗꯨꯒ ꯕꯕꯥꯗ ꯇꯥꯃꯅꯤ ꯀꯩꯗꯧꯔꯒꯦ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯄꯦꯃꯥꯟꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯨꯍꯣꯡꯕ ꯆꯠꯂꯨꯅꯤ, ꯆꯠꯈ꯭ꯔꯒ ꯀꯩꯅꯣꯝꯃ ꯊꯦꯡꯅꯔꯛꯑꯕ ꯃꯥꯜꯂꯤ, ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯤꯠꯇ ꯀꯩꯅꯣ ꯎꯗꯅ ꯀꯔꯤꯅꯣꯃꯗ ꯂꯩꯍꯧꯔꯦ, ꯑꯗꯨꯗ ꯅꯈꯣꯏ ꯅꯇꯩꯃꯒ ꯑꯩꯒꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯟꯁꯤꯔ ꯍꯥꯏꯗꯅ ꯁꯨꯝ ꯈꯟꯅꯔꯝꯃꯤꯅꯦ, ꯑꯗꯨ ꯅꯪꯒ ꯃꯥꯏꯕ ꯑꯃꯇ ꯀꯧꯃꯤꯟꯅꯔꯨꯁꯤꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥꯗꯨꯅ ꯑꯃꯨꯛ ꯇꯥꯃꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯗꯨꯕꯣ, ꯑꯩꯈꯣꯏ ꯔꯣꯃꯦꯁꯂꯣ ꯇꯧꯔꯤꯕꯣ, ꯃꯥꯗꯤ ꯀꯔꯤ ꯊꯦꯡꯅꯔꯛꯑꯕꯖꯥꯠꯅꯣ? ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯋꯦꯇꯤꯡ ꯁꯤꯠ ꯂꯩꯔꯤꯕ ꯃꯄꯥ ꯁꯥꯏꯁꯤꯁꯨ ꯍꯟꯗꯛꯁꯦ ꯃꯤꯅ ꯀꯩꯅꯣ ꯌꯥꯝꯅ ꯍꯥꯏꯅꯔꯕꯅꯤ, ꯑꯁꯥꯏꯗ ꯊꯦꯡꯅꯔꯤꯖꯥꯔꯣ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯃꯥꯜꯂꯦꯁꯨ ꯑꯁꯥꯏꯗ ꯊꯦꯡꯅꯔꯛꯄ, ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯃꯤꯠꯇ ꯂꯩꯈꯤꯗꯕ ꯑꯉꯥꯎꯕ ꯅꯨꯄꯥꯗꯣ ꯃꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯁꯤꯅꯤ, ꯑꯗꯣ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯃꯥꯏꯕ ꯑꯃꯇ ꯀꯧꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥꯗꯨꯅꯁꯨ ꯍꯣꯏ ꯇꯥꯃꯅꯤ, ꯑꯩ ꯐꯨꯔꯤꯠ ꯑꯃꯒ ꯈꯪꯒ꯭ꯔꯥꯎ ꯑꯃꯒ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇ ꯍꯣꯡꯗꯣꯔꯛꯈꯤꯒꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯀꯤ ꯀꯀꯥ ꯑꯗꯨꯒ ꯕꯕꯥꯒ ꯀꯀꯥꯗꯨꯒꯤ ꯒꯥꯔꯤ ꯃꯆꯥꯗ ꯌꯨꯝꯗꯒꯤ ꯊꯧꯗꯣꯔꯛꯄꯗ ꯋꯦꯇꯤꯡ ꯁꯤꯠ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤꯗꯣ ꯃꯗꯨ ꯃꯕꯥꯅꯤꯅꯁꯨ ꯎꯔꯕꯖꯥꯠꯅꯤ꯫ ꯕꯕꯥꯅꯁꯨ ꯀꯩꯅꯣꯅꯦ ꯁꯤꯕꯨ ꯀꯅꯥꯒꯤ ꯒꯥꯔꯤꯅꯣꯅꯦ ꯍꯪꯉꯝꯃꯤ꯫ ꯀꯀꯥꯗꯨꯅ ꯑꯃꯨꯛ ꯇꯥꯃꯅꯤ, ꯍꯣꯏꯅ ꯑꯁꯥꯏꯗ ꯒꯥꯔꯤ ꯈꯥꯝꯖꯤꯜꯂꯝꯃꯤꯁꯤꯕꯣ ꯃꯁꯤꯕꯨ ꯀꯅꯥꯒꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯖꯥꯠꯖꯥꯠꯅꯤꯀꯣ ꯃꯤꯁꯤꯡꯁꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯀꯀꯥꯒ ꯕꯕꯥꯒꯁꯤ ꯌꯧꯔꯛꯑꯝꯃꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯅꯣꯏ ꯍꯥꯜꯂꯝꯃꯣ, ꯑꯩ ꯁꯥꯏꯀꯟꯗ ꯇꯞꯅ ꯇꯞꯅ ꯅꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯑꯒꯦ ꯍꯥꯏꯗꯅ ꯁꯨꯝ ꯉꯥꯏꯅ ꯃꯥꯡ ꯇꯨꯡ ꯊꯧꯔꯛꯑꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯄꯥ ꯌꯧꯔꯛꯄꯗꯗꯤ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂꯛꯀꯗꯣꯔꯦ꯫ ꯑꯗꯨꯅ ꯋꯦꯇꯤꯡ ꯁꯤꯠ ꯃꯄꯥꯗꯣ ꯂꯥꯟꯁꯤꯜꯂꯛꯄꯗ ꯃꯥꯏꯕ ꯑꯗꯨꯅ ꯋꯦꯇꯤꯡ ꯁꯤꯠ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯑꯗꯨꯝ ꯊꯧꯖꯤꯜꯂꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯃꯇꯝ ꯑꯗꯨ ꯐꯥꯎ ꯏꯁꯥꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ, ꯑꯩꯒꯤ ꯊꯣꯛꯄ ꯑꯃ ꯀꯤꯔꯦ ꯍꯥꯏꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯗꯨ ꯂꯥꯛꯑꯕꯅꯤꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯑꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯁꯦ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯥꯔꯛꯏ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯩꯁꯦ ꯐꯨꯔꯤꯠꯀ ꯑꯃꯠꯇ ꯂꯤꯠꯂꯝꯗꯦ, ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯕꯕꯥꯍꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯁꯤꯈꯤꯕ ꯊꯋꯥꯏ ꯑꯃ ꯊꯦꯡꯅꯕꯅꯦ, ꯑꯗꯨꯒꯤꯅꯤ ꯊꯋꯥꯏꯗꯨꯅꯁꯨ ꯑꯉꯥꯡꯁꯤꯗ ꯀꯔꯤꯅꯣꯃ ꯄꯥꯝꯅ ꯆꯪꯁꯤꯜꯂꯛꯄꯅꯤ, ꯑꯗꯣ ꯃꯇꯝ ꯈꯔꯗꯤ ꯃꯄꯥꯟ ꯊꯣꯛꯍꯜꯂꯨꯈꯤꯅꯨ, ꯃꯥꯅ ꯊꯦꯡꯅꯔꯨꯔꯤꯕ ꯅꯨꯡꯁꯤꯠꯇꯣ ꯑꯁꯥꯏꯗ ꯑꯗꯨꯝ ꯂꯩꯔꯤ, ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯅꯤ, ꯍꯧꯖꯤꯛꯇꯤ ꯃꯁꯥꯗ ꯆꯪꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯕꯕꯥ ꯏꯃꯥꯁꯨ ꯋꯥꯐꯝ ꯑꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ ꯀꯣꯟꯅ ꯃꯥꯏꯕꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯀꯀꯥ ꯑꯗꯨꯒ ꯕꯕꯥꯒ ꯃꯈꯣꯏ ꯃꯌꯥꯝꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯤꯅꯣ ꯍꯪꯉꯛꯄꯗ ꯑꯩꯁꯨ ꯃꯈꯣꯏꯗ ꯑꯁꯦꯡꯕ ꯋꯥꯗꯨ ꯇꯝꯃꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯍꯜꯂꯛꯄꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ, ꯑꯁꯥꯏ ꯃꯄꯥ ꯌꯧꯔꯛꯄꯗ ꯒꯥꯔꯤ ꯊꯥꯎ ꯂꯣꯏꯔꯛꯇꯅ ꯑꯁꯥꯏꯗ ꯒꯥꯔꯤ ꯈꯥꯝꯖꯤꯜꯂꯨꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯒ ꯀꯀꯥꯒꯁꯨ ꯑꯗꯨꯗꯤ ꯋꯦꯇꯤꯡ ꯁꯤꯠ ꯂꯩꯔꯤꯕ ꯃꯄꯥ ꯑꯁꯥꯏꯗ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯈꯥꯝꯍꯧꯔꯤꯁꯤ ꯅꯣꯏꯒꯤ ꯑꯣꯏꯔꯦ, ꯑꯗꯨꯒ ꯃꯣꯏꯗ ꯒꯥꯔꯤꯁꯤ ꯍꯨꯟꯗꯣꯛꯑꯝꯃꯒ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯀꯣꯟꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯏ, ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇꯨꯗ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯍꯨꯟꯗꯣꯛꯑꯝꯃꯤꯗꯨ ꯃꯈꯣꯏꯁꯨ ꯆꯥꯎꯅ ꯃꯔꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯕꯣꯇꯜ ꯑꯍꯥꯡꯕ ꯑꯃ ꯌꯨꯝꯗ ꯂꯧꯕ ꯆꯪꯈ꯭ꯔꯤꯉꯩ ꯃꯣꯏꯗꯁꯨ ꯊꯋꯥꯏ ꯑꯗꯨ ꯊꯦꯡꯅꯔꯕꯖꯥꯠꯅꯤ꯫
ꯃꯗꯨꯗ ꯃꯣꯁꯨ ꯀꯤꯗꯅ ꯒꯥꯔꯤ ꯊꯥꯎ ꯌꯥꯎꯗꯕꯗꯨ ꯑꯗꯥꯏꯗ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯦꯟꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯄꯥꯎ ꯂꯣꯏꯅ ꯌꯧꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯊꯦꯡ ꯃꯤ ꯂꯥꯟꯕ ꯀꯤꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯈꯔ ꯍꯥꯏꯊꯔꯒ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯋꯦꯇꯤꯡ ꯁꯦꯠ ꯃꯄꯥ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯃꯥꯁꯤ ꯁꯥꯏꯀꯜꯗ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯁꯝ ꯃꯅꯥ ꯐꯥꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯃꯤꯑꯣꯏ ꯑꯁꯤꯁꯨ ꯑꯩꯗꯧꯅ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨ ꯅꯨꯃꯤꯗꯥꯡꯅꯤ, ꯄꯨꯡꯁꯤ ꯈꯤꯇꯪ ꯊꯦꯡꯂꯦ꯫ ꯍꯧꯖꯤꯛꯀꯤ ꯋꯦꯇꯤꯡ ꯁꯦꯠ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨꯗ ꯒꯥꯔꯤ ꯑꯃ ꯌꯨꯡꯁꯟꯈꯤꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯦ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯅ ꯆꯦꯟꯊꯣꯛꯅꯔꯒ ꯌꯦꯡꯉꯨꯕꯗ ꯖꯤꯞꯁꯤ ꯑꯃ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯂꯥꯡꯈꯠꯂꯛꯑꯒ ꯈꯣꯡꯕꯥꯜ ꯑꯃꯗ ꯒꯥꯔꯤꯗꯣ ꯊꯧꯗꯔꯒ ꯂꯩꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯑꯗꯥꯏꯗ ꯆꯪꯁꯤꯜꯂꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯔꯤꯗꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯗꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯛꯄꯗ ꯑꯁꯤꯒꯤ ꯋꯦꯇꯤꯡ ꯁꯦꯠ ꯃꯄꯥꯁꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯋꯦꯇꯤꯡ ꯁꯦꯠ ꯑꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃ ꯒꯣꯡ ꯒꯣꯡ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯗꯩꯁꯨ ꯒꯥꯔꯤꯁꯤ ꯃꯃꯥꯏ ꯀꯛꯄ ꯍꯦꯟꯖꯟꯈꯤꯗꯅ ꯇꯧꯕꯅꯤ꯫ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯍꯪꯉꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯑꯗꯨꯝꯅ ꯍꯪꯉꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯁꯥꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯑꯍꯤꯡ ꯑꯗꯨꯗ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯑꯗꯥꯏꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯔꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯁꯨꯃꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯅꯣꯃ ꯁꯨꯝ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯁꯨꯝ ꯐꯤꯕꯝ ꯃꯑꯣꯡ ꯑꯃ ꯇꯥꯁꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒ ꯂꯥꯏꯇꯤꯟ ꯑꯃꯨꯛꯇ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯗꯨꯅ ꯃꯥꯏꯕ ꯇꯧꯔꯒ ꯌꯦꯡꯍꯟꯕꯗ ꯃꯥꯏꯕ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯖꯒꯥꯁꯤ ꯁꯤꯗꯣꯛꯑꯣ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ꯫ ꯃꯥꯅ ꯁꯨꯝ ꯂꯩꯔꯝꯕ ꯃꯄꯥ ꯑꯣꯏꯕꯒꯤꯅꯤ ꯑꯁꯥꯏꯗ ꯃꯊ꯭ꯋꯥꯏ ꯃꯃꯤꯗꯣ ꯁꯨꯝ ꯊꯣꯛꯂꯛꯏꯗꯣ꯫ ꯑꯗꯨꯒ ꯑꯁꯥꯏꯗ ꯃꯥꯒꯤ ꯀꯔꯤ ꯀꯔꯤ ꯄꯣꯠ ꯆꯩ ꯂꯩꯍꯧꯔꯤꯒꯦ, ꯀꯝꯇ ꯂꯩꯍꯧꯗ꯭ꯔꯕ ꯌꯦꯡꯉꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯑꯗꯥꯏꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯕꯗ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡ ꯑꯁꯣꯡꯕ ꯃꯔꯛ ꯑꯃꯗ ꯑꯃꯟꯕ ꯐꯤ ꯄꯣꯠꯌꯣꯝ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯅꯈꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯐꯤ ꯄꯣꯠꯌꯣꯝ ꯑꯗꯨ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯇꯝꯅꯔꯝꯕ ꯀꯔꯤ ꯀꯔꯤꯅꯣ ꯊꯦꯡꯅꯔꯝꯕ ꯀꯌꯥꯗꯨ ꯐꯈꯤ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯔꯤ꯫ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯛꯁꯤꯗ ꯑꯩꯅ ꯍꯥꯟꯅ ꯅꯨꯄꯤ ꯏꯍꯥꯟ ꯍꯥꯟꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯥꯃꯣꯌꯥꯏꯅ ꯑꯩꯁꯦ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯇꯥꯃꯣꯌꯥꯏꯁꯨ ꯃꯥ ꯍꯥꯟꯅ ꯅꯨꯄꯤꯗꯣ ꯊꯤꯖꯒꯦ ꯈꯟꯖꯕꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯍꯥꯟꯅ ꯕꯒꯠ ꯂꯧꯈꯠꯈꯤꯕꯗꯨꯗ ꯑꯩꯈꯣꯏ ꯇꯥꯃꯣꯌꯥꯏꯁꯨ ꯃꯕꯨꯛꯅꯤꯡꯗ ꯄꯦꯟꯗꯕ ꯑꯃ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯊꯧꯗꯣꯛ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝ ꯆꯪꯗꯅ ꯑꯗꯨꯝ ꯍꯧ ꯍꯧ ꯇꯧꯗꯅ ꯀꯌా ꯊꯣꯏꯗꯣꯛꯅ ꯋꯥꯕꯗꯨ ꯑꯣꯏꯈꯤꯗꯦ꯫ ꯑꯩꯁꯦ ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯇꯥꯃꯣꯌꯥꯏꯁꯤꯁꯨ ꯑꯃꯨꯛ ꯅꯨꯄꯤ ꯆꯦꯟꯁꯜꯂꯛꯏ꯫ ꯃꯗꯨꯗ ꯕꯕꯥꯅ ꯇꯥꯃꯣꯌꯥꯏꯗ ꯌꯥꯝꯅ ꯉꯥꯡꯉꯝꯃꯤ, ꯀꯩꯅꯣ ꯃꯊꯪ ꯃꯊꯪ ꯗꯣꯡ ꯗꯣꯡ ꯂꯣꯏꯅ ꯍꯣꯡꯇꯣꯛꯍꯧꯔꯁꯤ ꯍꯥꯏꯔꯤꯔꯣ? ꯁꯦꯟ ꯊꯨꯝꯒꯤꯁꯨ ꯈꯔ ꯈꯜꯂꯨꯅꯦ ꯅꯣꯏꯕꯣ꯫ ꯏꯃꯨꯡ ꯑꯁꯤꯅ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯗꯅ ꯂꯩꯗꯅ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯐꯩ꯫ ꯌꯥꯏꯃ ꯅꯪꯒꯤꯗꯣ ꯃꯇꯝ ꯈꯔ ꯉꯥꯏꯈꯣ, ꯆꯍꯤ ꯑꯃꯃꯨꯛ ꯌꯩꯊꯈꯤꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣই ꯇꯥꯃꯣꯌꯥꯏꯁꯦ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ꯫ ꯁꯨꯝ ꯍꯟꯖꯟ ꯍꯟꯖꯟ ꯅꯨꯄꯤꯗꯨꯅꯁꯨ ꯇꯥꯃꯣꯌꯥꯏ ꯃꯁꯥ ꯃꯥꯅ ꯌꯥꯗ꯭ꯔꯒꯁꯨ ꯁꯨꯝ ꯆꯦꯟꯁꯜꯂꯛꯄꯗꯒꯤ ꯕꯕꯥꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯨꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯗꯨꯕꯣ? ꯑꯍꯜ ꯂꯃꯟ ꯋꯥ ꯂꯣꯏꯅꯔꯒ ꯂꯩꯔꯁꯤꯗ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯁꯤ? ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯉꯝꯕ ꯅꯨꯄꯤꯗꯨꯅ ꯀꯌꯥꯝ ꯃꯊꯣꯡ ꯆꯥꯅꯤꯒꯦ ꯍꯥꯏꯗꯅ ꯕꯕꯥꯁꯦ ꯌꯥꯝꯅ ꯁꯥꯎꯏ꯫ ꯃꯗꯨꯗ ꯏꯃꯥꯅ ꯕꯕꯥꯕꯨ ꯈꯥꯝꯖꯜꯂꯝꯃꯤ, ꯁꯥꯎꯕꯤꯔꯅꯨ, ꯂꯩ ꯂꯩꯇꯕ ꯏꯆꯥꯅꯨꯄꯥ ꯌꯥꯏꯃ ꯑꯁꯤꯒꯤꯁꯨ ꯃꯥꯒꯤ ꯃꯊꯧꯁꯤꯃꯁꯨ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯁꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯅꯥꯎꯁꯤꯅ ꯍꯥꯟꯅ ꯍꯣꯡꯗ꯭ꯔꯤꯉꯩ ꯃꯥ ꯍꯥꯟꯅ ꯍꯣꯡꯖꯒꯤ ꯅꯤꯡꯖꯕꯅꯤ꯫ ꯑꯗꯨꯗ ꯑꯃꯁꯤꯅ ꯊꯨꯖꯟꯈꯤꯕꯁꯤꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯨꯕꯅꯤꯅ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛꯇꯨꯗꯤ ꯇꯧꯕꯤꯈ꯭ꯔꯁꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯕꯕꯥꯕꯨ ꯊꯦꯝꯖꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯇꯥꯃꯣꯌꯥꯏꯁꯦ ꯑꯃꯨꯛ ꯑꯩꯅ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡ ꯇꯥꯃꯣꯌꯥꯏꯁꯦ ꯑꯃꯨꯛ ꯂꯨꯍꯣꯡꯉꯝꯃꯤ꯫ ꯇꯥꯃꯣꯌꯥꯏꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯩꯈꯣꯏ ꯏꯇꯩꯃꯁꯤ ꯇꯥꯃꯣꯌꯥꯏꯗꯒꯤ ꯆꯍꯤ 3 ꯍꯜꯂꯤ꯫ ꯆꯍꯤꯗꯤ ꯐꯅ ꯑꯗꯨꯝ ꯈꯦꯠꯅꯔꯦ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨꯅ ꯏꯃꯨꯡꯁꯤꯗ ꯏꯇꯩꯃꯅ ꯂꯥꯛꯄꯁꯤꯗ ꯀꯩꯗ ꯍꯥꯏꯔꯨꯅꯤ, ꯌꯨꯝꯁꯤ ꯃꯥꯅ ꯂꯣꯏꯅ ꯄꯥꯟꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯅ ꯃꯈꯣꯏꯗ ꯈꯔ ꯉꯥꯡꯈꯤꯕꯒꯤ ꯇꯥꯃꯣꯌꯥꯏꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯏꯇꯩꯃꯁꯤꯅ ꯕꯕꯥꯁꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯥꯏꯊꯣꯡꯗꯗꯤ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯇꯩꯃꯁꯤ
masada laigi nuksit tongi yawi haidana laigi nuksit khaidohalini haidana nungtigi yum asida maibini haidana ahan oiraba nupi amaga mau amaga nupi ani khak toina itaimagi manakta laame moina adumaina yum asida hek laambaga akhoi itai inaw ani sisu maram chadana pukhatta khanarame aduga babasu sor phunbagi laina amasu naba haurai numitoina thaba halakpada babase sor phulle haidana famungde imaga tamuchaugai gi nupiga makhoi myamna seba tauraga leirame akhoi tamuyagi itai mayai makadi makhoi tongana su chakhrabani aduna moiti changamde tamuchongna soingonda wanglen babase hayeng ibani hospital phaudu pukhat minarusi babana sor phulle hairisi masi kuirabani hairei aina sokhoi tamuchau hayeng do ai thabak chatringai kharam nganna babase pukhat pirurasi hairame mataw somna nokheng anbaga babase tamuchau gaigana babase hospital da pukhat pirame maduda doctor na su kaiswa henba laina leiba ude ahan su moisalapagi tawbu hoirine khara chatpa thangba tahollo karimata tawde hairei doctor gi wafa maduda ide punga khengai kaino sigi doctor asina hairisibo babadi magi sor phunba laina asi kannani narisi aduga kamta leite hairisibo asigi doctor ase haiba khara wala bazara khallame yumda halakpa lambenda soina tamusugda sumna hairame tamuso huje khuna yenguriba doctor do madu kya haiba watpa mali babana sukana narisibo karimata leite tawde hairisibo karino adu atopa doctor amada muk yengsiro hangame tamusong namuk ngai ko doctor na hidak khare ti piri dana si hana sahan kisi sida phatragana atopa doctor amamuk yengsi adumaina tamusong na hairapadage su hoi haidana numitugi wainadi yumda khoise adum halame numidang agi nupida soina sumna hairame babagi anabase kari oribasano khangdene doctor na so kari su leite hairei aigi nupina mo adu dadai kari no mata haigene akhoi dayai magi nupi se mase de yamna singnai achi lai sanarba kari no mata ure aide babagi sor phunba leina ase mana kari no toksalaba jara khangde aduga mana handak nupi khara yamna toina laambado madusu hoktik lakhidre hojik ise se numidang athenga mam maning maya ta sapchap yungduna lepaga hekta leirame aidi kiba madum poksalai noina doctor yengi do madugi mahut maiba maibigumba hana tanaramagadi maduna phado male hairei aina mongai khoda nang marolama jajat ki wangakta tamasongna matam khara hidak tawraga yengkhisi haire adu hana matam khara yengkhisi kona phata phatraga nangi waphamdo madu muktana si hairame haiba tawbuga khui teima yai madi numidang se summa panuban thokpa makholama khoina sum tarame aduga maning mayada mapi maron kya se chadana lepamba masigumba mawong mataw se imong asina thengnarame babaso sum nomagi anaba kansalai madudai so kaigumba masing naraktana tamusogda maiba maibigi matangda wari do hautuome tamusongna so hoi phare dudi maibara maibira ama tanarasi haidana maiba matanarga yenganbada babadi masada mahi posemna yomduna yawrame babagi mitam ama semkhre nuktige ahingda babagi mitam madu miyo yamana khongpangna netuna sanari hairei wafam adu tabada tamusogaiga se punga khengai aigi nupi so yawi maiba yengba salibado aigi nupina muk maiba du oza maiba miyo yadubo kana mange akhoida mukta haibirakpa yaroitro hangame maiba du so dumaina wa hangjalakpaduda ahambadadi kya khumakte kona akhoida sumna hairei nakhoi khana sainani tawbanini aina hairuraga miyo yadudi nakhoigi imung manungne nakhoina singnaba mibu kana leige hangai tawdabo aigi nupigi tamusau yauribanina akhoi teima yaimani haibase hairamde maso engoda munde yengai kona ino oina sumna hairame wajamai bana miyo yadugi miyong mitawda samlakpa mata haibirao aduga nupara nupira adutaga hangame maduda maibaduna sumna hairei oigi lamdang thangba nupine kusu kulaini mi wangi masam sangi nupido hairei adumaina maibaduna hek hairapaga aigi nupiga igadi hanadagi singnaraga leibado chapchana hek thokhi tawdabo khoi tamasogde miyo yadu matamada pho kanano haibase loksanpam khangamde aduna ingondo ina nang khangbro miyo do kana manke hangai maduda iswaigi nupida munne yengaga tamasogda kona tamna sumna hairame tamasog imung asida masam sangbi mi kuchu kulai
ꯃꯤ ꯋꯥꯡꯕ ꯍꯥꯏꯔꯒꯗꯤ ꯇꯥꯃꯣ ꯌꯥꯏꯒꯤ ꯑꯩꯈꯣꯏ ꯏꯇꯩꯃꯁꯤ ꯃꯗꯨ ꯑꯣꯏꯗꯣꯏꯔꯣ ꯑꯇꯩꯗꯤ ꯀꯅꯥꯃꯠꯇ ꯌꯥꯎꯗꯦ ꯏꯃꯨꯡ ꯑꯁꯤꯗ ꯏꯃꯥꯁꯨ ꯃꯤ ꯅꯦꯝꯃꯤ ꯀꯨꯆꯨ ꯉꯧꯏ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯃꯗꯨ ꯃꯉꯥꯏ ꯁꯤꯗꯩ ꯍꯦꯟꯅ ꯑꯩꯗꯤ ꯈꯪꯗꯦ ꯇꯥꯃꯣꯆꯧ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯁꯨ ꯃꯨꯟꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯏꯕꯗꯨꯗ ꯑꯣꯖꯥ ꯃꯥꯏꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯕꯕꯥꯗ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯥꯎꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯒ ꯁꯤꯡꯅꯔꯤꯗꯤ ꯍꯪꯉꯝꯃꯤ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯍꯦꯛ ꯂꯥꯛꯄꯒ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ ꯇꯧꯕꯤꯈ꯭ꯔꯦ ꯑꯗꯨ ꯃꯔꯝꯗꯤ ꯑꯩꯁꯨ ꯆꯞ ꯆꯥꯕꯤꯗꯤ ꯈꯪꯗꯦ ꯑꯗꯨ ꯅꯈꯣꯏꯕꯨ ꯈꯔ ꯉꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯑꯍꯟꯁꯦ ꯈꯣꯡꯗꯒꯤ ꯀꯣꯛ ꯇꯣꯟ ꯐꯥꯎ ꯌꯧꯈ꯭ꯔꯦ ꯀꯨꯏꯊꯕ ꯐꯔꯣꯏ ꯊꯨꯅ ꯑꯍꯟꯗꯣ ꯑꯩꯒꯤꯗ ꯄꯨꯔꯛꯎ ꯑꯗꯨꯒ ꯃꯤꯁꯛꯇꯣ ꯈꯪꯉꯒꯗꯤ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯒ ꯑꯍꯜ ꯑꯁꯤꯒꯤ ꯃꯤꯇꯝꯗꯣ ꯃꯗꯨ ꯅꯈꯣꯏꯅ ꯊꯤꯗꯣꯛꯎ ꯑꯗꯨꯒ ꯐꯪꯉꯒꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯇꯥꯃꯣꯆꯧꯒ ꯑꯩꯒꯅ ꯕꯕꯥꯁꯤ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯡꯇꯤꯒꯤ ꯄꯨꯔꯝꯃꯤ ꯕꯕꯥꯁꯦ ꯀꯌꯥ ꯐꯒꯠꯂꯛꯄꯒꯤ ꯃꯃꯤꯁꯨ ꯎꯔꯝꯗꯦ ꯑꯩꯈꯣꯏꯅ ꯃꯥꯏꯕꯗꯨꯗ ꯍꯪꯉꯨꯕꯗꯁꯨ ꯃꯥꯏꯕꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯐꯕ ꯈꯔ ꯋꯥꯅ ꯊꯣꯛꯑꯦꯅꯦ ꯃꯤꯇꯝꯗꯣ ꯂꯩꯔꯤꯐꯥꯎ ꯌꯥꯗ꯭ꯔꯦꯅꯦ ꯅꯣꯏꯕꯨ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯉꯥꯛꯇꯅꯤ ꯇꯧꯁꯟꯅꯔꯤꯁꯤ ꯃꯤꯇꯝ ꯑꯗꯨ ꯊꯤꯗꯣꯛꯑꯣꯅꯦ ꯅꯆꯤꯟ ꯅꯅꯥꯎ ꯅꯣꯏ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯝꯃꯤꯗꯣ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯇꯥꯃꯣꯆꯧꯒ ꯑꯩꯒꯅ ꯏꯇꯩꯃ ꯌꯥꯏꯃꯒꯤ ꯃꯈꯣꯏ ꯀꯥꯗ ꯆꯪꯗꯅ ꯕꯕꯥꯒꯤ ꯃꯤꯇꯝꯗꯨ ꯊꯤꯔꯝꯃꯤ ꯂꯨꯔꯤꯗꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯤꯕꯗ ꯃꯈꯣꯏ ꯀꯥꯗꯒꯤ ꯀꯔꯤꯁꯨ ꯐꯪꯉꯝꯗꯦ ꯇꯥꯃꯣ ꯌꯥꯏꯁꯨ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏ ꯀꯥꯗ ꯊꯤꯕꯒꯨꯝꯕ ꯇꯧꯔꯨꯕꯗꯒꯤ ꯑꯃꯨꯛꯇꯕꯨ ꯇꯥꯃꯣꯆꯧꯒ ꯑꯩꯒꯁꯦ ꯍꯥꯠꯀꯅꯤ ꯍꯥꯏꯗꯅ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯃꯥꯏꯕꯗꯨꯗꯁꯨ ꯐꯪꯗꯦ ꯂꯩꯇꯦ ꯍꯥꯏꯔꯨꯕꯗ ꯀꯣꯟꯅ ꯃꯥꯏꯕꯗꯨꯅ ꯃꯐꯝ ꯑꯃ ꯄꯤꯔꯛꯏ ꯏꯪꯈꯣꯜꯒꯤ ꯃꯈꯥ ꯊꯪꯕ ꯔꯣꯝꯗ ꯅꯈꯣꯏꯒꯤ ꯈꯣꯡꯕꯥꯟ ꯀꯩꯑꯣꯏ ꯇꯧꯕ ꯃꯐꯝ ꯑꯃ ꯂꯩꯕ ꯎꯏ ꯂꯩꯕ꯭ꯔꯣ ꯂꯩꯔꯒꯗꯤ ꯑꯗꯥꯏꯗ ꯑꯃꯨꯛꯇꯒ ꯊꯤꯌꯨ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯇꯥꯃꯣꯆꯧꯒ ꯑꯩꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯕꯗ ꯑꯉꯛꯄꯅꯤ ꯕꯕꯥꯒꯤ ꯃꯤꯇꯝꯁꯤ ꯈꯣꯡꯕꯥꯟ ꯑꯗꯨꯒꯤ ꯍꯦꯛ ꯃꯌꯥꯗ ꯎꯅꯥ ꯋꯥꯅꯥꯁꯤꯡꯅ ꯀꯨꯞꯁꯜꯂꯒ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯥꯃꯣꯆꯧꯒ ꯑꯩꯒꯁꯦ ꯈꯣꯏꯗꯧꯁꯦ ꯄꯤꯔꯤ ꯊꯤꯠꯄ ꯃꯈꯩ ꯏꯕꯥꯅꯤꯅ ꯁꯥꯎꯅꯤꯡꯕꯁꯦ ꯀꯩꯗ ꯍꯥꯏꯔꯨꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯕꯨꯁꯨ ꯀꯧꯊꯣꯛꯑꯒ ꯇꯥꯃꯣꯆꯧꯅ ꯇꯞ ꯇꯥꯅ ꯐꯨꯗꯔꯝꯃꯤ ꯅꯨꯄꯤꯅ ꯉꯝꯕ ꯑꯊꯥ ꯃꯣꯔꯥ ꯆꯨꯝꯅ ꯅꯨꯄꯤꯅ ꯉꯝꯕ ꯅꯠꯇꯦ ꯅꯪꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯤꯜꯂꯝꯃꯒ ꯅꯈꯣꯏ ꯑꯅꯤꯈꯛ ꯍꯤꯡꯍꯧꯒꯦ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯊꯕꯛꯅꯤ ꯃꯤꯇꯝꯁꯦ ꯕꯕꯥꯒꯤꯅꯤ ꯃꯁꯤ ꯅꯪꯒꯤ ꯅꯨꯄꯤ ꯁꯒꯣꯜ ꯑꯃꯨꯕꯤ ꯃꯥꯟꯕꯤꯁꯤꯅ ꯑꯁꯤꯅ ꯃꯤꯇꯝꯁꯦ ꯁꯥꯔꯒ ꯕꯕꯥꯁꯦ ꯍꯥꯠꯀꯦ ꯇꯧꯔꯤꯅꯤ ꯅꯕꯥꯅꯤ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯣ ꯅꯪꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯁꯦ ꯂꯧꯖꯈ꯭ꯔꯣ ꯍꯥꯏꯗꯅ ꯇꯥꯃꯣꯆꯧꯅ ꯊꯤꯅ ꯇꯥꯃꯣ ꯌꯥꯏꯁꯦ ꯉꯥꯡꯗꯨꯅ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤ ꯑꯗꯨꯒ ꯕꯕꯥꯁꯨ ꯀꯣꯟꯅꯗꯤ ꯇꯞꯅ ꯃꯁꯥ ꯀꯟꯈꯠꯂꯛꯏ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ